Prime Minister Narendra Modi na Senja Thumza Muthatnaba Hotnarabasu Manipurgi Leirak Konthongda Senja Thumzagi Warina Wai Chaide Rimstagi Hoduna Senja Thumza Taubagi Matangda Miyamna Ngangnariba Wafam Asina Achumbo Oirabadi Union Minister Amasung Prime Minister da Ayiba Cherol Thaduna Miyamna Chingnariba Senja Thumzagi Watoki Matangda THIGATLAGANI Taksilagani HAINA Socialist Students Union of Manipur SSUM na PHONGDOKKHRE Ngasi lalambungda leiba lupa sige office ta pangthokiba paugi mifam amada SSUM gi President S Yaimana Hai handak rimski nurse amadi multitasking staff lobada Senja Thumza chathare haibagi pau miyamna ngangnaba horakle Nurse ama Changnaba Hotnabada Ingkhol Yollaga Lupa Lakh Yangkhei Manga Dagina Lakh Humphu Phaoba PEENARE HAINA wawa LAONARE Leiriba irang asina chaitheng piringai cherakta asigumba tahaidaba pau kaya sandoklakpa miyamna taraina lobigano Senja Thumzana atia pakna Chinthok lakliba rimske wafam asi achumbara natraga aranbara haiba SSUM na ngasidagi chapchana thigatpa horagani Senja Thumzada Chenaramba rimski angam athau sing amadi Mipum khudingmak maralgi matung ina lengaki wayel na soidana cherak phanghangani haina yaimana haikhi Nakala maromdana Prime Minister Narendra Modi na Nasa Muk Bharat Haina Lauragasu Kanglupki Irang Asigi Khudong Chaba Lauraga Angam Athau Kharadi Mayai Kaba Chinjak Lalonbada Khuchau Thaduna Leire Haibasi Nongma Ninigi Mamangda Imphal Eastki Takhel Khunda Maira Paibi Mayamna Fakiba Mapandagi Pusilakpa Yungang Mayam Aduna Khudam Oiri Maramdi Yungang Sing Adubu Lotuna Thamlamliba Chekon Mapudi Lengaki Phamnaiba Amagi Marimata Oiramba SSUM na Thigatpadagi Khangbangamle SSUM na Leibaki Thakta Senja Thumza Muthatnaba Amadi Mayai Kaba Chinjak Thingnanaba Miyamgi Oiba Achoba Mifam Ama Lisingani Sumna Kun Marigi Ahanba Chayolda Pangthoknaba Sem Saba Lori Haina Mahakna Makha Taki Senja Paiba Amadi Angama Thau Kuzok Kharada Nisala Lonba Amadi Senja Thumzada Kuchau Thaduna Masi Phaoba Lady Hariba Thaudo Asi Aikuda Hauzi Rimsta Nurse Lobagi Multitasking Lobagi Exam Pangthok Laga Lady Hariba Rimski Asigumba Nurse Launanaba Honaba Matamda Miyamna Miyamgi Leirak Konsang Kudingda Narsaba Launanaba Honaba Matamda Lupa Lakh Humphu Dagina Lupa Lakh Humdra Phaoba Multitasking Gina Lupa Lakh Kundagina Kuntra Phaoba Hariba Paisa si Laure Haibagi Adugumba Miyamna Nimphum Nangdari Hariba Sigumba Luraba Tanja Sidesida Asumna Miyamna Hairapa Haibase Masi Tahoidaba Amadi Changnaba Yaroidaba Adugumba Mari Lainaba Singi Tausil Amani Haibada Haiman Batokte